ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯔꯒ ꯑꯥꯗ ꯈꯨꯃꯟꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯉꯥꯏꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯂꯧꯕꯨꯛꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯉꯁꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯄꯥꯔꯇꯤ ꯑꯣꯏꯅ ꯇꯧꯊꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯔꯒ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯤ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯦꯟꯒ ꯉꯥꯒ ꯂꯩꯔꯨꯗꯣꯏꯅꯤ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯂꯣꯏ ꯂꯩꯒꯗꯕꯉꯩ ꯂꯩꯕ ꯂꯣꯏꯔꯦ ꯍꯩꯖꯥꯡ ꯅꯥꯄꯤꯁꯤꯡ ꯁꯦ ꯍꯥꯏ ꯇꯧꯔꯣ One time plate ꯂꯩꯗ꯭ꯔꯤꯀꯣ one time ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯦꯛ ꯑꯃ ꯂꯧꯕ ꯂꯥꯛꯏ ꯀꯦꯛꯁꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯌꯦꯟ ꯆꯥꯗꯕꯒꯤ ꯃꯥꯒꯤ ꯉꯥ ꯑꯣꯏꯅ ꯂꯧꯔꯤ ꯀꯟꯇꯂꯥ ꯑꯣꯏꯅ ꯂꯧꯔꯦ ꯁꯁꯂꯥꯎ ꯄꯨꯡꯁꯦ 10 ꯇꯥꯁꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯌꯧꯗꯣꯔꯦ ꯂꯝꯕꯤꯗ ꯆꯪꯉꯤ ꯁꯦ ꯑꯃ ꯋꯥꯏꯠ ꯀꯂꯔ ꯁꯦꯠꯄ ꯊꯣꯏꯕꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯊꯦꯡꯍꯜꯂꯤꯅꯦꯕ ꯉꯁꯤꯁꯦꯀꯣ ꯃꯥꯁꯦ ꯄꯨꯡ 9:30ꯗ ꯍꯧꯒꯠꯂꯦ ꯉꯁꯤ ꯑꯩꯗꯤ ꯃꯃꯥꯅ ꯍꯧꯗꯣꯔꯛꯈꯤꯁꯦ ꯄꯨꯡ 6:30ꯗ ꯑꯗꯣ ꯑꯩꯗꯤ ꯏꯪꯃꯟꯗꯅ ꯄꯨꯡ 8ꯗ ꯑꯣꯏꯅ ꯍꯧꯒꯠꯆꯔꯒ ꯆꯠ ꯂꯨꯖꯔꯦ ꯑꯗꯣ ꯂꯣꯏꯔꯒ ꯔꯦꯗꯤ ꯑꯣꯏꯔꯛꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯖꯥꯡ ꯁꯣꯏꯕ ꯍꯧꯖꯔꯦ ꯁꯣꯗꯅ ꯉꯥ ꯀꯟꯅ ꯆꯥꯝꯃꯤ ꯁꯥꯏꯠꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯈꯣꯛꯄ ꯍꯧꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯔꯤꯇꯅꯦꯕ ꯆꯥꯟꯅꯗꯣꯏꯁꯦ ꯌꯥꯝ ꯂꯤꯛꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯔꯨꯅ ꯍꯥꯎꯗ ꯊꯣꯡꯖꯔꯒ ꯆꯥꯔꯒꯦ ꯅꯠꯇ꯭ꯔ ꯊꯣꯏꯕꯤ ꯃꯥꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ ꯃꯥ ꯌꯦꯟ ꯆꯥꯗꯦꯕ ꯑꯩꯗꯤ ꯌꯦꯟ ꯆꯥꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯀꯟꯗꯂꯥ ꯊꯣꯡꯕ ꯆꯥꯅꯤ ꯀꯟꯗꯂꯥ ꯊꯣꯡꯕ ꯆꯥꯊꯈꯤꯗꯣꯔꯤꯃꯤ ꯃꯣꯇꯣꯔ ꯊꯔꯥꯛꯀ ꯍꯥꯞꯆꯜꯂꯒ ꯑꯂꯨꯁꯦ ꯂꯞ ꯁꯦꯞ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯤꯕꯣ ꯂꯞ ꯁꯦꯞꯅꯤ ꯂꯞ ꯁꯦꯞꯅꯤ ꯍꯩꯕꯧꯅꯤ ꯑꯩ ꯐꯠꯇ ꯍꯩꯕꯧꯅꯦ ꯆꯥ ꯐꯠꯇꯤꯒ ꯍꯥꯏꯅꯔꯦ ꯊꯣꯏꯕꯤ ꯉꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯀꯟꯗꯨꯔꯤ ꯊꯣꯏꯕꯤ ꯉꯥꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯁꯦꯡꯕꯩ ꯂꯩꯕꯅꯤ ꯃꯥ ꯃꯊꯟꯇꯒꯤꯅꯤꯅ ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯏꯌꯔꯁꯤꯗꯤ ꯅꯔꯥꯟꯗꯣꯁꯨ ꯇꯥꯁꯜꯂꯦ ꯑꯗꯩꯗꯤ ꯈꯔ ꯑꯃꯅ ꯅꯔꯥꯟꯗꯣꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯄꯤꯛꯅꯤꯛꯁꯨ ꯆꯠꯅꯕ ꯌꯥꯎꯅꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯂꯧꯕꯨꯛꯇ ꯕꯟꯗ꯭ꯔꯥ ꯃꯥꯏꯒꯤ ꯊꯣꯛꯄ ꯃꯀꯨ ꯈꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯀꯨ ꯑꯗꯨꯝ ꯊꯥꯅ ꯃꯀꯨ ꯈꯣꯛꯀꯅꯤ ꯃꯀꯨ ꯌꯥꯎꯔ ꯆꯥꯖꯗ꯭ꯔꯦ ꯆꯥꯗꯦꯔꯥ ꯆꯥꯝꯃ ꯁꯤ ꯄꯨꯂꯞ ꯆꯥꯝꯃꯁꯤꯅ ꯊꯣꯏꯕꯤ ꯑꯅꯝꯅ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯪ ꯐꯣꯟ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯉꯁꯤ ꯑꯩ ꯐꯣꯟ ꯀꯥꯏ ꯊꯝꯃꯣ ꯈꯪꯗꯦ ꯅꯪ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯉꯁꯤꯒꯤ ꯆꯠꯂꯥꯛꯑꯣ ꯌꯥꯔ ꯃꯌꯥꯝꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯔꯦꯁꯃꯤꯇꯥ ꯍꯥꯏ ꯇꯧꯔꯕꯣ ꯃꯣꯏꯗꯅꯤ ꯉꯁꯤ ꯅ꯭ꯌꯨ ꯏꯌꯔ ꯕꯟꯗ꯭ꯔꯥ ꯆꯥꯅꯕ ꯂꯥꯛꯏꯁꯦ ꯈꯤꯇꯪ ꯁꯥꯏꯂꯦꯟ ꯑꯣꯏꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯃꯣꯇꯣꯔ ꯍꯥꯞꯄꯣꯏꯅ ꯊꯕꯛ ꯀꯟꯅꯔꯤ ꯋꯥꯔꯤ ꯋꯥꯉꯥꯡ ꯆꯪꯗ꯭ꯔꯤ ꯅꯝꯅꯃꯛꯅ ꯊꯣꯏꯕꯤ ꯃꯥ ꯃꯊꯟꯇꯒꯤ ꯉꯥ ꯊꯣꯡꯕ ꯍꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯀꯟꯇꯂꯥ ꯊꯣꯡꯕꯅꯤ ꯊꯣꯡꯗꯣꯏꯁꯦ ꯀꯥꯏꯅ ꯃꯆꯜ ꯍꯥꯞꯅꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯣꯟꯊꯣꯔꯛꯎꯅꯦ ꯑꯝꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕ ꯍꯧꯔꯅꯤ ꯁꯤꯒ ꯂꯩꯔꯦ ꯈꯥꯡ ꯁꯥꯔꯦ ꯅꯨꯡꯁꯥ ꯌꯥꯏ ꯊꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯥꯗ ꯆꯠꯂꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯁꯦ
เลยหมุนเลยได้ปักขัดเลยดิ เล็กติสเขาจะ มากกับพี่เลย ป้าโจว่ามีเอากี่ได้เล็กติสดูนะมันจะลดอะไรกันบ่จังมันน่ะสาสในอันนี้สิติ Kita pun dia ni dah. เล่นโอ้ยนั่นเล่นเลยตุ๊เล่นอะไรปนตุ๊ จังเลย Kalau dah ni, ไม่ใช่ปัจจัยสักทะเลบ่ หาตังก็หลัวดุ้ง kena dah apa macam. Ini kalau apa ni. ที่สามห้องอยู่ห้องอยู่ Kan kan itu. Kan dah. ดูได้ไม่ใช่เลย แต่ไปเราเกียกตัวอุบทุนดิअखोई खल्लिसना क्वाई नईबनी मयाम येंबियो नुंसा से खरा फंगदी से तौहनबको अदोगा चाबदा ख्वांग याइरी याइरी तौरा चादोइनेबा याम अरुम लांगसु इंगनीदना अदुना सना थबी मिमि सिंचु तोटली ai ngày dây đi cha rồi đi ai lối ra tao से लबुकनी अखोइना चानरी मफमसे आदसु मी अमा चानरी वीडियो से मखा ताना सुम येंबियो मयाम फजा तोलोตัวเลยมาหมดเลย Hello ma'am bu ahanba maktada happy new year aduga adauba chahisna lakpasida ma'am gi ningjaramba ma'am suloi thungba oirasanu aduga ana ayak yaudana akhoi ma'am punna harauna nungsidana laiminasi ado ma'am ngasi mathel se ucharage la คมแบบ asigana akhoi ahumgi yen aduga asena yen sada migi kadala thongba sena salad adaidi sena nga makok ngauba adaidi singana uti 신주 asena hauramdai ge เทสินยู o sinju kawe asigana mimi sinju mya hauzik sak sa drigeda cake se kakminarage pai asina pai da ko katre the new year la ram si happy new year na ko pangauda Sono mari je kan lai no am ta uja de sono mari ga che lo khalo sa thbi lage kaje ke tum cha se lagi yam nushi de na tin de si kai kai na kai da ro si กับนี่งักตัวเลยจ้ะ ha ai ama kap ni ngak to re ya che thbi de indri กันวีละไอ้ยำ anaro how bro san thbi how bro resmita jen thong mayam hai bani mayai ge resmita sin na thogi ni jen se แล้วเราเนี่ย cha dom ne shu sida lai re thit na ba hong na gre ai su thit lo ra ge loi ra mo la ke ยังเถอะ hai thai bi how ba nang ka da la do เอาเลย จะทงเดอร์ดีmai seมาโรยมาปากมาถักเส้นกันวันนี้โดตนะจะดำติเล่าจะดำโมกันยอลอยชูนะถักเส้นไงมากเสียไม่จะหาวแล้วไปนะพอเนอร์แบบนี้แล้วตัวนี้มีอะไรสุดสัจจะแกซาบดูแลร้อยแกปัจจัยนั้นชิดจันละแกมีอะไรสิ่งนิวเยียร์ปาร์ตี้เซ่เทงจะเล่จุ่มฮันนารานีลอยชูลอยเร่ยำสุนุ่งไงเร่นุ่งไงบรอ ngai Aku kali se abda yang kabok ni. Adoga Mashallah video se mea video se yang bibo loraga like comment amasung subscribe tau shin biramo. Bye taro se.